Tamenglong District Headquarter Police na pik Thalle. Chief Minister Nongthongmam Biren yauba thoramda saruk yaba chatkiba politician amasung social worker Athuan Abonmai NSN IM gi kadarni chingnaba singna namduna pharaga pukraba matungda nungthangna thomduna hatkraba tungda mafam aduda irang laksinana bagidamak masing yamlaba Manipur Police ki personnel kayamarum thomjinnarakmana Tamenglong District Headquarter Police na pik Thalle. Awang bathaki paugi source amana hai ngahan IGP K Jenta amasung DIG Range 2 K Kavit na lusingba Manipur Police ki masing yamlaba personnel sing Tamenglong da sanction ki ngahan gi khongchada duda commando gi personnel humbudra gi mathakta loina ki hairiba personnel sing aduda matang bachunaba khusu khulai sing loina hanki khulai sing adugi manungda nauna Manipur Police ta sinakiba sniper rifle kayamarum su yauki marak asida ngarang numit jungba matungda Manipur Police ki additional DGP amana lusingba awang bathaki police officer sing amasung IRB MR amadi Special Police Commando gi personnel kayamarum amasu Tamenglong gidamak khongsan khray tim madu ta Thobal District Police ki SP Yogesh Chandra Haubizam Imphal East ki SP Herojit Special Commando gi in charge SP Thoksom Krishna Tombi Thobal gi additional SP S Sasinanda Imphal East ki additional SP M Ronina luchingba tim amasu ngarang numidang wairam Tamenglong da thungkhray tim madu da IRB amasung Police Commando ki personnel kayamarum yawi hairi Tamenglong dagi phangba pauna hai Imphal dagi thunglakiba masing yamlaba police forcing adu Tamenglong District Headquarter da saithoklaga thamkhray ngarang ahing dagi khulai paiba sing phanana ba thiba humbagi thabak chathaba hawragane abon maina machada sinaramba thaudang aibu hatkiba taragadi tampakta leirol chanbiyu NSN IM na itattatana ki halakpa laikibana karigumba ihakpu hatkiba taragadi tampakta oina leirol chanbiyu haina Laikhidraba Athuan Abonmaina yamna toina hairami haina mahaki machanupa ahal arai Abonmaina phongdokkhray pausi asiga khanana unabada mahakna haikhe mahaki mapana siraba matungda asiba hakchang adu lamlabada leiba asengba yumda leirol chanbagi mahutta tampakta oina leirol chanaba phongdoklambani haibasi kari maramgino haiba chapchana imung manunggi miyoisingda khangalamba leite haukiba tha kharagi mamangda Imphal base tauba electronic media kharagi khananainabada NSN IM gi Framework Agreement ki matang da wangang lubagi damak lupasina itattatana ki halakpa laikhe handak ADC ki bill asigi matang da mahakna wangang ki badugi matung dade lupasina wafam amata thamlakhi balaite adubu mamangda kayara khanna ki halakhi balaiba maramna chingi lamsing da chatpada section thawrangdi laukhatuna lakhibane handak ki Tamenglong da pangthokiba Go to Hills 2.0 ki thawram saruk yanabagi chatkiba sisu security force singa punna chatminakhibane Thauram adu pangthokadaba nongma walingai tha asigi kunmathoida mahak masamakna mahaki apokpa Athuan Abonmai bu M sector da thilamkhi mafam adudagi army major amana luchingba tim amaga gari ani da makhoi miyoi 10 rom Tamenglong gi damak chatkhibane numit adu Tamenglong da leiba Abonmai gi mamanaba amagi yumda ahing lektuna leikhe asumna mamanaba gi mayumda ahing lektuna leiba sidagi IM gi kadarni chingnaba miyoi sing aduna pau phanglaga mathangi numita mahaki apokpa bu phanaba thoksil yatpa oinamba yai haina paudam khe mahakna makhatana hai mathangi numit September 22 da Go to Hills thawram pangthokphamda major aduga loina duna mahaki apokpa adu Scorpio ngauba mada tongduna chatkhe thawram pangthokpam Apollo ground gi maning thangba gate yauduna gari dagi kumthanaba honaringaida makhoigi gari adubu inaduna lakhiba gypsy ani amadi mafam aduda hana dagi ngaiduna leramba miyoi kharana Abonmai bu phanana bhona rakhibane Gypsy tongduna lakhiba miyoising aduna Abonmai na tonglakpa Scorpio adugi so mulaga gari adumaktada Abonmai bu hapchinduna pukhi Abonmai ga loina rakhiba civil da lakpa security personnel sing aduga IM ni chingnaba miyoising aduga kanna muknakhe maduda civil da lakpa army major aduna khulai satok lubadage mahakpu IM gi kadarni chingnaba sing aduna phuba horakhibane thawdok adu social media da viral oiriba video sing adu dasu mayek sengna uba phanglabane asumna mahaki apokpa Abonmai bu masamagna tonglakhiba Scorpio adumaktada phaduna puna bahona ringai cherak aduda mafam aduda tiliba police personnel sing amadi miyambo utsaibo ina gypsy aduda miyoi khara inthok insin tawba uhankhe mafam adudagi Scorpio angaubada haptuna pukhiba Abonmai bu Tamenglong Headquarter ge All DC Road ta gypsy amada amuk hapchinduna pukhi mahakbu phaduna pukhibagi pau phangbadage mafam aduda lairamba khunja singna gypsy adubu tanarakhe Saitak asida Jaliangrong taba khul khuding maktasu pau piduna Abonmai bu kanbinaba mateng nizakhe mahaki mayum leiriba lamlap rom da pukhre haiba pau phangbadage khunja singna thoroktuna lambi da ngaiduna leikhe
mahak purakpa gypsy khunjasing adu ubadage mamai leiduna hankhraga palong khulda leiba stone cursor amagi manakta changsinduna lotkibane hairiba stone cursor asi lambidagi khara kumtharaga leiba maramna thoram pangthokphamdage tanarakhiba miyoising adunasu uba phangkhidabane pung khara kanaraba matungda palongi khunjasingna pau pirakpadage changsinduna yenglobada abonmai asiba hakchang adu thengnarakibane asiba hakchang adugi manakta mahak pu hatpada सिजिनाखिबा केजी 9 गी नुंगथंग महाकपु फादुना पुखिबा ngौबा मचुगी जिप्सी महाकपु फाखिबा मियोइसिंग अदुना सिजिनारंबा अंगांगबा मचुगी बैग अमदे थौरीना जिंगबा थेंगनाखे महाकपु फाबदा सिजिनाखिबा जिप्सी अदु नागालैंड गे दोविनलादा लैबा दुहिंग सरांगबेगी मचानुपा रायिलोंग सरांगबेगी मिंगदा लैबाने हारिबा जिप्सी असी खोइसाउनरबा मियामना मई थादुना अमांगाता थोहनख्रे महाकना मखाताना हाई थौदोक अदुगा इकान कानादना खुंजासिंग अदुना तोपा जिप्सी अमदा लाकबा मियोय अहुम फाजिनखे हाइरिबा मियोय अहुम अदुगे मनुंगदा मियोय अने अमना लियांगमाई फुरुपकी मियोयने लोइनना मियोय अमना तांखुल फुरुपकी मियोयने मखोय मसाना मसाबु एनएसएन गे कादरनी हाइबा मसक तागलखे करिगुंबा मखोयबु फाजिलुरबदे अथुआन अबोनमाइबु हातखिबा याय हाइना मिपाइबदगे खुल अदुगी अहल ओइबा मियोयसिंगना खंगलकपदगे मखोय अहुमबु थादोखे हाइरिबा मियोय असी अथुआन अबोनमाइबु हकथेंगना हातखिबा मियोयसिंग ओइगनी हाइनसु मचानुपा अरान अबोनमाइना पाउसी असिदा फोंदोरकले लैखिद्रबा अबोनमाइगे असिबा हक्सांग रिम्स की मोक्ता हौजिक थमलिबा असी पोस्टमार्टम तौदनबा जेएससीना अथिंगबा थमले मसिदा सुनदना चार्टर ऑफ डिमांड मंगा यावबा मेमोरेंडम अमसु नहान नुमिदांग अथिंगबदा जेएससी की माइकैदगे चीफ मिनिस्टर दा पिसिनखिबा लैख्रै हाइरिबा डिमांड सिंग असी ngarang ahing nongyai phawbugi manungda thabakta onthoktrabade ngasidage makhal makha kayagi khongjang changsinana balemna khrabane khongjang sing asida tampake CSO singna sum mapung phana sagotkani haibage thajaba imung manung amade JSC da pirakle hainasu arana bomaina makha tana haike civil service exam da manipur dagi taruk mai paklai Union Public Service Commission loba kumja 2020 ge civil service examination mains ke फल लाउथोकी बगा लोइना माइ पाकलबा सिंगी मरक्तगे मनपुर दगी तरुक यावरकले हाइरे यूनियन पब्लिक सर्विस कमीशन ना कुमजा 2021 की जनवरी थादा अयिबा चांगयांग पांगथोकलबा मतुंगदा सही असिगे अगस्त सेप्टेम्बर थादा पांगथोकीबा इंटरव्यू गे फलदा माइ पाकलबा मियोय चात्रेट का होंपु माथोयगे मिंग लाउथोकीबा दुदा मनपुर दगे कैंडिडेट तरुक अदु यावरखिबने मनपुर दगी खलिबा सिंगी मनुंगदा उरीपोक चैराप मनिंगदगे थौदाम सोमरेंद्रो अमदे सगोलसेम प्रेमावती की मचानुपा परिकेट थौदाम याउदे महाकुमजा 2019 गे UPSC ना लोबा सिविल सर्विस मेंस एग्जाम दा सहुमगो हुंबुद्रागा हुंदोई सुबर रैंक ता खलखिबने सही असिदना महाक हुंपु सुबर रैंक ता खलखिबने महाक ममांगी एग्जाम दा सुखलखि अदुबु रैंक खजिक्तंग नेमबना IS फंगबा ngamखिदबगे अमुखन एग्जाम थाखिबने सही असिगी ओइना चामग मरिफु सुबर रैंक ता लाखिबा वाइखोम नाइडिया कक्सिंग सुपरमार्केट तगे वाइखोम तोंबी अमदे मोइरांगथेम राधामणि देवी गे मचानुपी ने नाइडिया कुमजा 2009 दा बोर्ड ऑफ सेकेंडरी एजुकेशन मणिपुर ना लौबा क्लास 10 की एग्जामिनेशन दा टॉपर ओइरखिबने लमदम मसिदगी सिविल सर्विस दा मियोय तरुक माइ पाकलप हाइबसिमक अचौबा माइ पाकपा मने तुंग दहगोलगलिबा महिरोइ सिंगना सिविल सर्विस थानिंगलबदे अहेनबा लेबर थाददुना मपुंग फाबा गाइडेंस लौरगा हनबा लैतना होनबा चंगे लोइनना माइ पाकत्रिबा फावबा हनबा लैतना होनबा चंगी हाइखे चामंगा का हुंबुद्रागा निपान सुबर रैंक ता यावरखिबा हिक्रुजम प्रसन्नजित सिंह हैरांगोई थोंग नावरिया पाखंग लाकपा लैकाइदगे हैक्रुजम नबकुमार अमदे पंगाबम इबेमुगे मचानुपाने महाकुमजा 2018 दा UPSC ना लौबा प्रिलिमिनरी एग्जामिनेशन पास तौरबा मतुंगदा मेन एग्जाम दा लहेउखिबने मतुंग तारकपदा चलिबा चही असिदा अमुखन्ना थाबदा प्रिलिम अमसुंग मेंस अनिमक पास तौदुना माइ पाकलकपनि हाइखे प्रसन्नजित ना हाई UPSC ना लौबा सिविल सर्विस मेंस असिदा मियोय लिसिंग अहुमगी मथक्ता इंटरव्यू थेंगनबदा मणिपुर दगी तरुक माइ पाकलकपा से यामना नुंगाइबा फावे हौजिकी मतमदा सिविल सर्विस थानाबगी दमक अहेनबा लेबर खरदी तंगाई फदे लोइनना गाइडेंस निंगथिन लौबगा लोइनना इंटरनेट की मतेंग लौरगा होनबदा सोइदना माइ पाकपा ngamgani हाइखे चात्रुक कुनमाथोय सुबर रैंक ता लाखिबे खेत्रिमयुम DP चनो कक्सिंग पासी लैकाइदगे खेत्रिमयुम देवेन अमदे नावरेम प्रभारानी गी मचानुपीनी महाक सिविल सर्विस एग्जाम असिदा हानबा एटेम्प्ट खलखिबनी हाइदे महाक हौजे JNU न्यू दिल्ली दा MA तमली हाइना इमुंग मनुंगदगी फंगबा पाउना हाइदे महाकी अपोकपा इंडियन एयर फोर्स के पायलट ओइना थबक तौरमखि हाइदे चात्रुक हुंबुद्रा हुंदोई सुबर रैंक ता लाखिबा हसिन होय हाउकेब असि चुराचानपुर गे तुइबोंगदगी ने महाकी अपोकपगी ममिंग जामखोमांग हाउकेब अमसुंग अपोकपीगी मिंगना नेमजाल हिंग हाउकेब कवे महाक नबोदया
Daksanagi scholar amani mahaki machin manau taruk sui kumza 2011 da IIT JEE gidamak mapung phana thaurang tawkhi mahak Chennai da leiba IIT Madras da Chemical Engineering pass tawkhi Chatret ka yangkai taret takhalakpa Laurembam Nelson Mangangcha Kaisamthong Moirang Ningthau Lairakdagini mahaki apokpagi mingna Laurembam Netajit amasung apokpigi mingna Radhapyari kawi masagi chahi kun mangarom surba Nelson Sainik School Imphal da class 11 amasung 12 tamlakhi madugi matungda Vikas Vidyaniketan Visa College NIT da tamlakhi kumza 2017 da Computer Science Engineering BTech pass tawkhi mahak ahanba attempt exam asi mai paklakhibani mahaki apokpa Sericulture Department ta thabak ama tawi aduga mahaki apokpina homemaker oina leibani kosembu lana unana ba honare haukiba thakhragi mamangda lamdam asina tungi yumbirel oirakadoriba naharol singi marai baglep riba lamdam asige amata ngairaba loisang Council of Higher Secondary Education Manipur kosemgi manungda lairamba sanai nabasing loisinduna tangdu laitaba mawong amada laiduna mahiroi khunai gi damag achangba thabak thauramsing pangba ngamhananaba honaduna lakhi adubu miyoi kharana Council of Higher Secondary Education Manipur bu khabai khara saduna otkhaiduna lana honanaba honare haina People's War Group PWG Marxist Center na phongdorokle lona thingkraba lalawlu pasige Central Media Coordinator Comrade Lenin Maitai na thadorok pacherola sina hai lupasina hokiba tha amage mamangda hairiba loisang asigi chanai na bapumba loisin baga loinana loisang asibu otkhairiba miyoi nipan bu Kosem office ta changbada thingba thamduna lakhibane laibak thibadi lupasina hairiba loisang asigi damak yaifanana balaukiba warep adubu thawoidabagi mawong amada Kosem ge chairman amadi secretary na karigidamak hairiba miyoi nipan adubu loisang sida changhalibano haibase achawba wahang amak oide hairiba loisang asigi employee association na phawba leipak miyam khangna nungtigi phongliba pause singda loisang manunggi amotpa chanai na basing amadi tangdu laita handri basing kana kanan haiba phawba phongdok tuna laklibani adubu hairiba association asibusu council bu watkhaiba da yauriba makhoi nipan gi manungdagi amak oidiba Robindro kauba mana sasinaba association ni haina phongdokpaga loina makhoide lande achumbani haina muktuna leire tasengna hariba miyoi nipan asina achumbo oidaga de karigidamak council manungge employees singdage sel khaiduna laba kauba amage rehabilitation center da piribano haiba ase achawba wahang amane hariba miyoi nipan asina makhoigidamak lepinanaba civil society ge maikhom opliba masana general secretary amani haizaba amada thengkhang kayada sel piduna laiki haiba lup asina kupna khangi haina maral sirakle mamang thakta hariba loisang asige hangba posting mentionana bagidamak tawkiba phawba chanaina ba loisandringaida handak amuk September 9 da Kosem ge secretary na hangba posting launana bagidamak thoglokliba notice asi chanaba yaroidaba mane loinana COVID-19 gi pandemic marak asida hariba posting lobage written examination tawba haibase maram chadaba chanaba yaroidaba mane karigumba anam kanduna hariba examination asi pangthoknanaba honarabade madugi thoglokpa apaphatagi teksak pumba secretary amadi chairman na pugadabani hainasu cherola sina makha tare